ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯝꯒꯅꯤꯕ ꯑꯗꯨꯒ ꯏꯌꯔ ꯍꯣꯁꯇꯦꯁꯇꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯂꯝꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯃꯇꯝꯗ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯁꯛ ꯐꯖ ꯐꯖꯕ ꯀꯌꯥ ꯑꯃ ꯂꯩꯗꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯃ ꯑꯃꯒꯤ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯒꯅꯤꯕ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯠꯂꯒꯁꯨ ꯍꯪꯒꯅꯤ ꯏꯁꯤꯡꯗ ꯊꯛꯅꯤꯡꯉꯒꯁꯨ ꯃꯈꯣꯏ ꯄꯨꯊꯣꯛ ꯄꯤꯒꯅꯤꯕ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯁꯤꯀ꯭ꯔꯦꯠ ꯈꯔꯗꯪ ꯌꯥꯝꯅ ꯁꯤꯌꯔ ꯇꯧꯒꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥ ꯃꯆꯥ ꯑꯃ ꯂꯩꯕ ꯃꯁꯤꯒꯤ ꯀꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯌꯔ ꯍꯣꯁꯇꯦꯁꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝꯗ ꯑꯩ ꯇꯥꯛꯂꯛꯀꯦꯕ ꯑꯩꯈꯣꯏꯅ ꯆꯝꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯗꯒꯤ ꯐ꯭ꯂꯥꯏꯠ ꯃꯅꯨꯡ ꯆꯪꯉꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯌꯔ ꯍꯣꯁꯇꯦꯁꯁꯤꯡꯁꯤꯗ ꯈꯨꯔꯨꯝꯂꯗꯨꯅ ꯅꯃꯁꯇꯦ ꯁꯔ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯗꯨꯅ ꯇꯧꯒꯅꯤꯕ ꯑꯁꯦꯡꯕꯗꯗꯤ ꯃꯈꯣꯏꯅ ꯈꯨꯔꯨꯝꯂꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯁꯤꯡ ꯊꯤꯔꯤꯕꯅꯤꯕ ꯃꯤꯗꯣ ꯃꯁꯤꯡ ꯑꯣꯏꯅ ꯊꯤꯕꯗꯗꯤ ꯐꯖꯗꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯔꯨꯝꯗꯨꯅ ꯇꯧꯕꯅꯤꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯂꯥꯏꯟ ꯑꯃ ꯑꯃꯁꯤꯡꯗꯣ ꯂꯣꯏꯅ ꯃꯈꯣꯏ ꯄꯥꯔꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠꯇꯨꯗ ꯇꯣꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯒꯅꯤꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯊꯧꯔꯤꯕ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯤꯡ ꯑꯗꯨꯒ ꯏꯌꯔ ꯍꯣꯁꯇꯦꯁ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯡꯁꯨ ꯍꯥꯏꯔꯒꯅꯤꯕ ꯃꯗꯨꯒꯨꯝꯕꯗ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐ꯭ꯂꯥꯏꯠ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯁꯦ ꯃꯊꯛꯇꯒꯤ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯗꯤ ꯃꯗꯨꯒꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯣ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯇꯥꯔꯛꯀꯅꯤꯕ ꯃꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯔꯤꯖꯟ ꯈꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯖꯦꯟꯁꯤꯗ ꯍꯥꯏꯕꯗꯤ ꯃꯈꯥꯗ ꯇꯥꯔꯛꯀꯅꯤ ꯑꯗꯨꯒ ꯎꯞꯁꯜꯂꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯒꯥꯏꯗ ꯇꯧꯋꯤꯗꯅ ꯃꯗꯨꯒꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯣꯛꯁꯤꯖꯦꯟꯒꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝꯅ ꯄꯤꯛꯏꯕ ꯃꯗꯨꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯣ ꯅꯪꯅ ꯎꯞꯂꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯕꯗ ꯃꯤꯅꯤꯠ 15ꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯉꯝꯂꯣꯏꯕ ꯌꯥꯝꯅ ꯄꯤꯛꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯑꯁꯤꯗ ꯃꯔꯨꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯅꯨꯡꯆꯩ ꯄꯨꯕ ꯃꯇꯝꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯁꯤꯕꯁꯨ ꯍꯥꯞꯄꯒ ꯄꯨꯏꯕ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯅꯥꯃꯠꯇꯅ ꯔꯤꯚꯤꯜ ꯇꯧꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯄꯨꯕ ꯃꯇꯝꯗ ꯃꯤ ꯑꯁꯤꯕ ꯍꯥꯞꯄꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯃꯔꯛꯁꯤꯗ ꯃꯤ ꯑꯁꯤꯕꯁꯨ ꯑꯗꯨꯝ ꯄꯨꯔꯤꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯍꯨꯟ ꯁꯣꯟꯕ ꯑꯃꯅ ꯍꯥꯏꯕꯗꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯗ ꯄꯥꯈꯠꯂꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯈ꯭ꯔꯦꯁꯨ ꯈꯜꯂꯁꯤꯕ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯐ꯭ꯂꯥꯏꯠ ꯊꯧꯔꯤꯕ ꯀꯦꯞꯇꯦꯟ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯍꯣꯁꯇꯦꯁꯁꯤꯡꯗꯣ ꯈꯪꯕ ꯊꯣꯛꯂꯒꯗꯤꯀꯣ ꯃꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯅꯁꯨ ꯃꯈꯣꯏ ꯀꯅꯥꯃꯠꯇꯗ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯤ ꯑꯗꯨ ꯁꯤꯔꯦ ꯈꯣꯠꯂꯦꯒ ꯍꯥꯏꯕ ꯊꯣꯛꯂꯒꯗꯤ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯀꯤꯅꯔꯒꯅꯤ ꯑꯗꯨ ꯑꯃꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯗ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯗꯤꯁꯕꯦꯂꯦꯟꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯃꯈꯣꯏ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕꯁꯤꯡꯁꯦ ꯑꯃꯠꯇ ꯁꯤꯌꯔ ꯇꯧꯔꯣꯏꯕ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯊꯣꯛꯄꯁꯤꯡꯁꯦ ꯌꯥꯔꯤꯃꯈꯩ ꯃꯈꯣꯏ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯂꯁꯨ ꯌꯥꯔꯤꯃꯈꯩ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯏꯠ ꯒꯦꯠ ꯀꯛꯂꯦ ꯈꯜꯂꯁꯤꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯅꯉꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯀꯅꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯡ 2-3ꯒꯤ ꯃꯃꯥꯡꯗ ꯏꯌꯥꯔꯄꯣꯔꯠꯇ ꯌꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤꯁꯨ ꯔꯤꯖꯟ ꯌꯥꯝꯅ ꯂꯩꯕꯀꯣ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯁꯤꯌꯔ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯍꯣꯁꯇꯦꯁꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯒꯨꯝ ꯀꯩꯒꯨꯝ ꯀꯥ ꯃꯆꯥ ꯑꯃ ꯂꯩꯕ ꯃꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯍꯣꯁꯇꯦꯁꯁꯤꯡꯁꯦ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯖꯩꯕ ꯋꯥꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯪꯗꯦ ꯃꯈꯣꯏꯁꯨ ꯔꯣꯇꯦꯁꯟ ꯅꯥꯏꯅ ꯔꯨꯇꯤꯟ ꯅꯥꯏꯅ ꯑꯃꯒꯤ ꯃꯇꯨꯡ ꯑꯃ ꯑꯗꯨꯝ ꯀꯩꯅꯣ ꯆꯠꯂꯤꯕꯅꯤ ꯔꯨꯇꯤꯟ ꯅꯥꯏꯅ ꯆꯠꯂꯤꯕꯅꯤꯕꯀꯣ ꯃꯁꯤꯗꯩꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯒ ꯃꯈꯣꯏꯒꯤ ꯄꯣꯊꯥꯅꯤꯡꯉꯥꯏ ꯃꯐꯝꯅꯦꯕ ꯑꯗꯨꯗꯣ ꯃꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯔꯦ ꯈꯣꯠꯂꯦ ꯉꯥꯏꯍꯥꯛꯇꯪ ꯏꯟꯊꯣꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯀꯨꯏꯊꯣꯛꯀꯦ ꯍꯤꯞꯇꯣꯛꯀꯦ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯋꯦꯗꯨꯗ ꯍꯤꯞꯇꯣꯛꯅ ꯂꯩꯒꯅꯤꯕ ꯑꯗꯨꯃꯛꯄꯨ ꯃꯗꯨꯒꯤ ꯄꯤꯉꯥꯏꯗ ꯏꯟꯐꯣꯔꯝ ꯇꯧꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯝꯅꯃꯛ ꯄꯥꯁ ꯇꯧꯐꯝ ꯊꯣꯛꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯀꯦꯞꯇꯦꯟ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯔꯛꯂꯕ ꯑꯃꯗ ꯃꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯣ ꯑꯣꯇꯣ ꯃꯣꯗꯇ ꯊꯝꯃꯒ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯕ ꯌꯥꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯅ ꯇꯣꯡꯕꯒꯤꯗꯃꯛꯇ ꯇꯤꯀꯦꯠ ꯀꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯄꯨꯡ 3ꯒꯤ ꯃꯃꯥꯡꯗ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯆꯦꯛꯀꯤꯡꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯍꯥꯏꯅꯗꯤ ꯍꯥꯏꯕ ꯑꯁꯦꯡꯕꯗꯗꯤ ꯃꯁꯤ ꯆꯦꯛꯀꯤꯡꯒꯤ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏꯒꯅꯤꯀꯣ ꯃꯔꯨꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕꯅꯦꯕ ꯕꯤꯖꯤꯅꯦꯁꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯧꯏ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯏꯌꯥꯔꯄꯣꯔꯠꯇ ꯄꯨꯡ 3ꯒꯤ ꯃꯃꯥꯡꯗ ꯀꯧꯔꯒꯅꯤ ꯅꯪꯒꯤ ꯆꯦꯛ ꯏꯟ ꯆꯦꯛ ꯑꯥꯎꯠꯁꯦ ꯂꯣꯏꯔꯒꯅꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪ ꯄꯨꯡ 1 2ꯗꯤ ꯑꯗꯨꯝ ꯐ꯭ꯂꯥꯏꯠ ꯋꯦꯠ ꯇꯧꯅ ꯂꯩꯒꯅꯤꯕ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤꯕ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯁꯤ ꯕꯤꯖꯤꯅꯦꯁ ꯃꯥꯏꯟꯗꯦꯠꯅꯤꯕ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯄꯨꯡ 1 2 ꯅꯪꯅ ꯉꯥꯏꯗꯧꯔꯤꯕꯗꯣ ꯅꯪ ꯐꯝꯅꯔꯒ ꯑꯗꯨꯝ ꯇꯟꯁꯤꯜꯂꯛꯀꯅꯤ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤ ꯏꯁꯤꯡ ꯊꯛꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯈꯪꯗꯦ ꯐꯤ ꯌꯣꯟꯕꯒꯤ ꯗꯨꯀꯥꯟ ꯈꯪꯗꯦ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯗꯅ ꯃꯁꯤ ꯃꯌꯥꯝꯁꯤꯗꯒꯤ ꯁꯣꯞꯄꯤꯡ ꯇꯧꯅꯕꯒꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯄꯨꯡ 3-4ꯒꯤ ꯃꯃꯥꯡꯗ ꯀꯧꯔꯤꯅꯦꯕ ꯅꯪ ꯐ꯭ꯂꯥꯏꯠ ꯏꯌꯥꯔꯄꯣꯔꯠꯇ ꯑꯗꯨꯝ ꯐꯝꯅ ꯂꯩꯁꯜꯂꯛꯑꯒꯗꯤ ꯅꯪ ꯏꯁꯤꯡꯗꯁꯨ ꯈꯧꯔꯥꯡꯉꯛꯄ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯥꯅꯤꯡꯉꯛꯄ ꯌꯥꯏ ꯀꯣꯏꯗꯨꯅ ꯌꯦꯡꯕꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯄꯥꯝꯕ ꯌꯥꯏꯕ ꯄꯣꯠꯆꯩ ꯑꯩꯈꯣꯏ ꯃꯁꯤꯒꯨꯝꯕꯁꯦ ꯕꯤꯖꯤꯅꯦꯁ ꯄꯣꯠꯆꯩꯁꯤꯡꯗꯣ ꯌꯣꯟꯅꯅꯕ ꯍꯥꯏꯔꯒ ꯇꯧꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯃꯃꯥꯡꯗ ꯃꯤꯅꯤꯠ 10ꯒꯤ ꯃꯃꯥꯡꯗ ꯀꯧꯕ ꯊꯣꯛꯂꯒꯗꯤ ꯀꯅꯥꯅ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯡꯗꯣ ꯂꯩꯕꯤꯒꯅꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨꯕ ꯄꯨꯡ 3-4ꯒꯤ ꯃꯃꯥꯡꯗ ꯀꯧꯔꯒ ꯃꯤꯁꯤꯡꯁꯦ ꯐꯝꯍꯜꯂꯒ ꯕꯣꯔꯤꯡ ꯆꯨꯍꯜꯂꯒ ꯏꯌꯥꯔꯄꯣꯔꯠꯀꯨꯝꯕ ꯊꯨꯡꯅꯅꯕ ꯀꯣꯏꯍꯜꯂꯒ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯞ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯄꯣꯠꯆꯩ ꯁꯦꯜ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤꯕ ꯃꯁꯤꯒꯨꯝꯕꯁꯦ ꯕꯤꯖꯤꯅꯦꯁ ꯇꯥꯔꯤꯕ ꯃꯁꯤꯗꯩꯁꯤꯗ ꯏꯌꯥꯔꯄꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯠꯁꯤꯡꯁꯦ ꯌꯥꯝꯅ ꯐꯪꯉꯤꯕ ꯐꯖꯅ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨꯕ